Jacob matha sarami. Koilele duna yengbada Roger do tonga wari sanarambadu urami. Tonna Roger da. Se, aina hana soidro, nangina nan pamdena. Roger na. Osh, nang phone pai da bada, nuai tena lebani, lana long no. Yare, lebiyo haide. Aigisu ima baba tamole. Oi khangi adu loksilo. Ima baba na khambadi khara phai. Tamo na ga khangadi lu ko ni. Roger, karan tawno. Aikhoi angang oiribani. Bus driver aduna horon konglakpadagi tondu khambui lakpoi. Oi ma, bus ka kana sarni. Se lahoro. Ai loroi. Ton su sauduna khaudu makhada thok thadaramnaga bus ta phatka khatki. Tauriba maungduda moshi ngangshimle nupada gift ko pirdana nang khangidana. Ton haigi bus tawkhibadu Roger nungaitana yengduna leichawi. Jacob su karadu Roger ki manakta thauchilai. Boss lengasidana. Roger khaudu khungalaga tapna gari daga khalai. Hoi mai haite tumina famduna lai. Jacob na nang nupi kya koi ke. Roger karimata khumde. Tadro aina ise. Gari da tumina tho khoidong sokat pane. Auji ki nupi to kanano. Ai nupi yang khaim koi adu kai dorage imada tong hara. Hang banida koyu pakang haisidi koidoni. Jacob gari do thawna wakhal chumkhali. Aduga Roger na abem da haiki badu suning singlai. Hoi mai haina da kai yum yorok pakhangode. Class da mayam langi ngai da Alex na pau amatam de tawbadu tamba kaudana tamlamde. Roger da phone do tawrai. Roger su school da phone pudabanina magi kada phone lakpadu tarduna prap chenkhalai. Hello, bye. Alex na yum yog do ngai ba. Dress ko hongdre. Oh, ado roki she aphem pami male. Ado ke dorage haina biu harak pro. Harak teda irik ne harak pani. Ai khoi daga haiduk dagai madi lona pami ore. Ado ai singa sa ebengi wam haigi do bane. Ada roki tardi nungai roina haidra bane. Koi wano. Tuan gi mabung kamano Jacob haida abenga koina male. Nang diam khangina. Ngasai ubane. Iha de acting do. Kai te nang di kai de uriba. School de ni kai no. Kai no. Tuan gi bus da chala dai ne. Bus da chatlasu mabung da duty da bagi lakpoi mi kai dorage. Ada abenga nukmi acting da tongnardana wari si thana ubane. Aisu makata na yengludre. Era nangsu wakhal sagatbadi haikraba. I dress on kige aduga chatluge. Alex na ado hayengdi Sunday oringe sida irik na my body ge chakto chawar sahibadu kauni ko. Hoine as Monday di farak tani Sunday oringe sida aduna fare. I horin imada hayurage. Ado namu ya de torgani ko phajana hana haino. Hoi haige. Thamage. Tuition da thingnarse. I did tuition ngasi laroi. Imama pamda haujik chalani. Kai lege. Mamungi machanupi ngasi jingpone. Imana aisula o tuition ja uranu thabakara mating pangna bahari. Oh, hoi. Ani do phone thamnakri. Roger dress on do palorduna makhada kumtharai. Ai gabo. Isu sana kai thorage. Ai abeng hoi de chatluge. Hoi nei tamu yaw bro. As yaw du sare. Haineri ngai du da Jacob sathore. Jacob lepaga leibadu ubada Roger mamitu pairap Jacob ti yenglaga machinda murum soli.
ꯃꯅꯥꯁꯦ ꯊꯥꯡꯒꯠꯇꯅꯗ ꯂꯩꯅꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯖꯦꯀꯣꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯃꯊꯧꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯏꯟꯅꯈꯤ ꯑꯕꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯕꯒ ꯑꯕꯦꯝ ꯑꯕꯦꯝꯗꯤ ꯍꯟꯗꯛ ꯔꯣꯖꯔꯅ ꯃꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯊꯥ ꯁꯥꯔꯕꯅꯤ ꯂꯥꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯔꯛꯏ ꯚꯩꯌꯥ ꯀꯩꯗꯧꯔꯦ ꯔꯣꯖꯔꯅ ꯅꯪ ꯆꯠꯈꯤꯕꯒ ꯇꯣꯟꯗꯣ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯄꯤꯊꯣꯔꯛꯏ ꯔꯣꯖꯔꯗꯤ ꯈꯪꯖꯗꯕꯅꯤꯅ ꯇꯣꯟꯒꯤ ꯃꯤꯡꯒ ꯄꯜꯂꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯦꯝꯗꯨ ꯃꯇꯤꯟ ꯂꯣꯠꯄ ꯀꯥꯎꯈꯩ ꯖꯦꯀꯣꯕꯇ ꯌꯦꯡꯖꯔꯛꯏ ꯖꯦꯀꯣꯕꯇꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯕꯦꯝꯗꯤ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯁꯧꯒꯠꯂꯛꯏ ꯔꯣꯖꯔꯗꯤ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎꯒ ꯇꯝꯖꯔꯤꯕꯅꯤ ꯑꯩꯅ ꯂꯥꯏꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯐꯔꯦ ꯃꯥꯅ ꯐꯣꯟꯗꯣ ꯂꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯅꯪ ꯇꯣꯟꯒꯤ ꯃꯕꯨꯡ ꯔꯥꯕꯣꯟ ꯃꯥꯟꯕꯗꯨꯒ ꯀꯣꯏꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯕꯦꯝ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯀꯔꯤ ꯖꯦꯀꯣꯕꯁꯨ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯔꯣꯖꯔꯗ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯔꯣꯖꯔꯒꯤ ꯃꯅꯤꯡꯗ ꯖꯦꯀꯣꯕ ꯂꯦꯞꯄꯅꯤꯅ ꯔꯣꯖꯔꯅꯗꯤ ꯎꯖꯔꯝꯗꯦ ꯔꯣꯖꯔ ꯅꯣꯛꯃꯤ ꯑꯩꯒꯤ ꯌꯥꯗ꯭ꯔꯁꯨ ꯅꯪ ꯐꯥꯎꯗꯤ ꯏꯃꯥꯟꯅꯕꯤꯒꯤ ꯁꯦꯝꯕꯤꯅꯤ ꯑꯕꯦꯝ ꯉꯛꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯣ ꯅꯪꯁꯦ ꯔꯣꯀꯤꯅ ꯆꯤ ꯉꯥꯎꯖꯕꯅꯦ ꯑꯗꯨꯒ ꯅꯪꯅ ꯀꯥꯏꯗꯩꯅꯣ ꯀꯃꯥꯟꯗꯣ ꯖꯦꯀꯣꯕ ꯍꯥꯏꯕ꯭ꯔꯥ ꯍꯤꯌꯥꯡꯅ ꯊꯧꯕꯗꯨꯒ ꯀꯣꯏꯅꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯑꯕꯦꯝ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯇ ꯌꯦꯡꯂꯛꯏ ꯖꯦꯀꯣꯕꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯔꯣꯖꯔꯅ ꯀꯅꯥꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯑꯁꯤ ꯑꯃꯨꯛ ꯄꯥꯝꯃꯩꯔꯣ ꯅꯨꯃꯤꯠ ꯏꯌꯥꯝ ꯌꯥꯝꯃꯗꯅ ꯑꯕꯦꯝ ꯇꯥꯕ ꯋꯥꯔꯛꯑꯗꯨꯅ ꯁꯦꯝ ꯃꯆꯥ ꯆꯠꯂꯣ ꯌꯥꯔꯦ ꯄꯥꯕꯨꯡꯅ ꯁꯦꯝ ꯑꯣꯏꯕ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯅꯪꯁꯨ ꯂꯣꯏꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯀꯩꯅꯣ ꯁꯤꯅ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯑꯩꯅ ꯅꯣꯡꯇ ꯏꯄꯥ ꯁꯦꯝ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯦ ꯅꯪꯗꯔꯣ ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯁꯨ ꯈꯪꯉꯦ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯦ ꯏꯕꯦꯝꯃ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ ꯇꯣꯟ ꯃꯕꯨꯡꯒ ꯀꯣꯏꯅꯔꯤꯗꯣ ꯇꯣꯛꯅꯔꯣ ꯏꯃꯥꯟꯅꯕ ꯔꯣꯀꯤꯒ ꯀꯣꯏꯅꯔꯣ ꯍꯥꯏꯒ ꯂꯥꯛꯄꯅꯦ ꯅꯪꯁꯦ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯂꯥꯛꯏꯔꯣ ꯔꯣꯖꯔ ꯎꯁꯤꯠꯇꯅ ꯀꯩꯗꯧꯔꯨꯅꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯀꯣꯏꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏ ꯇꯥꯕꯅꯤ ꯃꯆꯟꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗ꯭ꯔꯗꯤ ꯃꯥꯁꯨ ꯃꯇꯨ ꯀꯥꯏꯅꯕꯩ ꯃꯤꯆꯥꯛꯇꯣ ꯐꯪꯍꯟ ꯇꯥꯕꯅꯤ ꯑꯕꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯪꯁꯨ ꯇꯣꯟ ꯀꯣꯏꯔꯨꯔꯅꯨ ꯑꯩꯁꯨ ꯃꯕꯨꯡꯗꯣ ꯀꯣꯏꯔꯔꯣꯏꯒꯦ ꯔꯣꯖꯔ ꯅꯣꯛꯊꯣꯔꯛꯏ ꯍꯤꯁ ꯌꯥꯏꯌꯦ ꯔꯣꯀꯤꯒ ꯀꯣꯏꯅꯔꯣ ꯑꯕꯦꯝ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯃꯃꯤꯠꯀꯗꯨ ꯔꯣꯖꯔꯗ ꯆꯥꯒꯤ ꯌꯦꯡꯂꯒ ꯇꯣꯟꯒꯤ ꯃꯕꯨꯡꯒ ꯀꯣꯏꯅꯕ ꯇꯣꯛꯄ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯁꯦꯝꯒꯤ ꯅꯥꯏꯇꯣꯡ ꯄꯣꯛꯄ ꯅꯪꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯇꯥꯕ ꯃꯔꯝꯗꯤ ꯇꯥꯃꯣ ꯖꯦꯀꯣꯕꯀ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯅꯨꯄꯥꯁꯦ ꯁꯣꯝ ꯈꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯔꯣꯖꯔ ꯃꯌꯥ ꯀꯥꯒꯩ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯏꯁ ꯖꯦꯀꯣꯕ ꯍꯥꯏꯗꯣ ꯀꯤꯁꯨ ꯀꯤꯔꯤ ꯃꯥꯜꯂꯦ ꯑꯣ ꯃꯥꯗꯤ ꯅꯣꯏ ꯄꯥꯕꯨꯡ ꯐꯥꯎ ꯀꯤꯔꯝꯅꯤ ꯏꯁ ꯏꯄꯥꯒ ꯄꯜꯂꯛꯏꯅꯦ ꯌꯥꯔꯦ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯗꯣ ꯅꯁꯥꯅ ꯌꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯑꯩ ꯄꯥꯝꯃꯤꯕ ꯑꯣꯏꯔꯦ ꯈꯨꯊꯤꯗꯨꯒ ꯒꯨꯗ ꯕꯥꯏ ꯔꯣꯖꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨ ꯑꯕꯦꯝꯅ ꯌꯦꯡꯖꯍꯧꯏ ꯑꯗꯨꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯊꯣꯔꯛꯏ ꯉꯁꯥꯏꯗꯒꯤ ꯂꯨꯝꯃꯒ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯃꯥ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯏꯁꯤꯅ ꯑꯕꯦꯝ ꯅꯣꯛꯂꯝꯕꯗꯒꯤ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯣꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯍꯣꯏꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯩ ꯏꯆꯥꯅ ꯏꯔꯥꯡ ꯇꯧꯗ꯭ꯔꯁꯨ ꯔꯣꯖꯔꯗꯤ ꯅꯪꯒ ꯑꯗꯨꯝ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯅꯤ ꯑꯁ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯀꯌꯥꯔꯛ ꯄꯜꯂꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ ꯑꯕꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ
तसेंना अबेमदी रोजर का लुहुंगने हाइबसी थाइनदगी ममाना हाइदुना लाबनी मसक्सु हंदक्तनी खंगबा हानदी खंगलमदे मिंग खक्तनी ताबा अदुबु रोजर फजरसु वाता पादबा मचा ओइरबसु अबेमना अपाम्बा नुसिबदी फारुदे सुपनगी मरुप अमगुम खंजै अबेमसु लेसाबी फारकपगी अपाम नुसिदि खंजै अदुबु ओइरदबा नुसिबा अमदा ngauruबना रोजर का मागा लुहुंगने हाइबसिदा मकोक्सिदा कैसु खंजिलुदे रोजरना मयुम यौरकपदा रितासु हलामे रितादी घुमतीना हाइबदगी खंगले मचा लाकपा उबदा नुकमी इमोक्सना होइदा चटलुरुई चाबो रोजर ममादा ममित पाइना येंगलगा इसौ लांगे तौबदु वाखल अमा लाक्तुना नोक्सिनरई अदुगा ममागी मनाक्ता फमलगा इमा हाउने अई वाम ताइगे हायु हायु अही मरुप इरिक्तो मागी बर्थडे से मंडे नुमितने अदो स्कूल सु ट्यूशन सु लोइना चटनबनिना हयेंग संडे सिदा ओइना मखोइदा चाक्सासे हाय इचाना नुसिना इमा कौरेसिदी मरम लेबैनिदना अदु इमा चटकेको पाबुंगदा हाइनबियो होय इमा हाइनगे अदो नोइ तामोसु पुको अस यारोय कैगी यारोइदिनो अदु ओइरदि चटपे यारोय अस होइसे तामोसु पुरगे अदु इमाना पाबुंगदा हाइनबियोको होय होय तामोसे यावरदि यारकनी ट्यूशन थेंगलनी चटनबा तौरो नंबु स्कूल हलपदगी कैगी चारगे यारे केम चानिंगदे आई बेग लौखिगे रोजरसु ट्यूशन चटनबा बेग तु लौरगा जेकोबका चटमिनख्रे अबेमसु मतारोय तोंदा जेकोबना बॉडीगार्ड ओरिबदु रोजरगिनी तमलुत्रे मरमदी हाना खंगलमगनी खनबगिनी तोंदी तसेंगना जेकोबसे रोजरगी बॉडीगार्ड ओइदे खंजबा नते अशुमना नुमितो हौख्रे हाइनखिबगी मतुंग इन्ना मरुप मयामदु इदिखोइदा पुलमी रोजरना हाना फोन तौरदुना मागी बॉडीगार्ड अदुसु याउनी हारमी इदिकनसु कैसु काइदे याउजसनु हारमी मखोइ तरुक पुल्लदुना लीना अखोइ बोस लाक्तुबा इदिकना निंगथौ मचानबु हाना लाक्नब्रा रॉकीनामु कानदे मा लाक्तुनिसदा बेग अमममतंग हाना चिंगौसे इरिकना लांगनो इमा होय यु यावे खंगदबने मखोइ तरुकतु ग्लास अनी मुक थकलबा मतुंगदा रोजर लामी इरिकना बाय आई कादा चंगो मरुप सिंदुदी हाइफेट ngauरी तौरबनी रोजरना चंगकपदुदा मरुप सिंदु येंगलई रोजरना मिन्नाइशा नोइ हानगा थअदना रोजरना अदु हारकपगा तादगै मनिंगदा इनरकलिबा जेकोबदा पुलप मतिन ताखै येंगी मरुप सिंदुगी मतौ अदु उबदा रोजरना कैनोइबा आइगे बॉडीगार्डने तामो अखोइसु नुपानिना नुंग फादोकसु ngauगेको अदो इमाददी हाइनुको जेकोब नाकनगी सोफादुदा तुमिना फमदुना लई रोजरसु युदु फंगजेदा खुतक तौना पिक थनगा हाइरगा ग्रगा थक्की अदुगा सुगतलगा खाहे कैनो शलो अदु हाइरगा प्लेटगी सादु लौरगा चारमी इरिकना मतिन कुट योलगा रोजरना कैदोरगे तुमिन लेसिबो थकनरोदना बोरिसना निशागा लोइ हनख्रे मरुप सिंदु नोकपसु ngamda ममाइदु नाकन नाकन ओंथोकनरगा तुमिन नोकजै रॉकीना कैदोलाइनुना रोजरना ए अबेमदो यानबा हाइनरकीबो सारखिनो माइ जेकोब हाइबा राबोंदुना कैदोंगमदुनो राम नंगी नफमदवा लीना बाय आई चलगे
ꯔꯣꯖꯔꯅ ꯀꯩꯗꯧꯔꯒꯦ ꯂꯥꯟꯆꯤ ꯆꯦꯅꯤꯡꯉꯦ ꯏꯔꯤꯛ ꯍꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯐꯥꯏꯔꯣ ꯀꯩꯅꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯆꯨꯞꯆꯥꯞ ꯂꯩꯅꯔꯤꯕ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯊꯤ ꯁꯨꯅꯔꯝꯃꯤꯔꯣ ꯃꯣꯁꯦꯁꯅ ꯊꯨꯕꯨꯛ ꯐꯠꯇꯁꯤꯗꯤ ꯃꯔꯨꯞꯁꯤꯡꯗꯨ ꯃꯃꯥꯏꯁꯤꯡꯗꯨ ꯈꯨꯝꯂꯒ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯔꯣꯖꯔꯗꯤ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ ꯈꯜꯂꯗꯨꯅ 4 ꯔꯥꯎꯟ ꯁꯨꯖꯤꯟꯈ꯭ꯔꯦ ꯉꯥꯎꯔꯕꯅꯤꯅ ꯅꯤꯁꯥ ꯈꯥꯏꯕ ꯍꯧꯗꯔꯛꯏ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯣꯝꯗ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯒꯩ ꯃꯥꯒꯤꯗꯃꯛ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯄꯤꯊꯣꯔꯛꯄꯩ ꯋꯥꯅꯤ ꯐꯔꯦ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ I don't care ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ one thing ꯃꯣꯏ ꯃꯕꯨꯡ ꯍꯤꯡꯆꯥꯕꯅ ꯀꯣꯏꯔꯤꯕ ꯑꯕꯦꯝꯗꯨ ꯐꯥꯎꯗꯤ ꯑꯩꯅ ꯊꯗꯠꯂꯒ ꯑꯩꯒꯤ ꯃꯔꯨꯞ ꯔꯥꯝ ꯁꯣꯔꯤ ꯔꯣꯀꯤꯗ ꯁꯤꯟꯅꯒꯅꯤ ꯑꯦꯂꯦꯛꯁꯅ ꯅꯪ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯗꯕꯒꯤ ꯃꯤꯒꯤ ꯃꯕꯨꯡꯒꯤ ꯅꯨꯡꯁꯤꯅꯕꯗ ꯊꯗꯠꯀꯦ ꯁꯤꯅꯤꯅꯦ ꯔꯣꯖꯔ ꯃꯁꯥꯗꯨ ꯐꯔ ꯍꯥꯏꯒꯩ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯃꯥꯅꯦ ꯊꯗꯠꯀꯗꯕꯅꯦ ꯂꯤꯁꯨ ꯉꯥꯎꯔꯤ ꯅꯣꯛꯃꯤ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯔꯒꯦ ꯔꯣꯀꯤꯅ ꯍꯦꯔꯣꯒ ꯁꯥꯅꯤꯡꯗ꯭ꯔꯦꯗ ꯚꯥꯏ ꯑꯩꯅ ꯍꯦꯔꯣꯅꯤ ꯈꯟꯖꯔꯒ ꯑꯃꯤꯁꯄꯨꯔꯤ ꯑꯣꯏꯔꯝꯗꯅ ꯌꯥꯡꯂꯦꯟ ꯁꯔꯨ ꯇꯦꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯔꯣꯖꯔꯅ ꯑꯃꯨꯛ ꯍꯦꯔꯥ ꯚꯥꯏ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯄꯥꯡꯗꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯈꯨꯗꯤꯡꯃꯛ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯦ ꯅꯨꯄꯤꯒꯤ ꯍꯟꯗꯛꯇ ꯂꯥꯟ ꯀꯌꯥ ꯁꯣꯛꯅꯔꯒ ꯁꯦꯠꯂꯒ ꯃꯨꯜꯂꯒ ꯂꯧꯒꯗꯕꯅꯦ ꯃꯣꯁꯦꯁꯅ ꯅꯨꯄꯥ ꯊꯣꯛꯄ ꯅꯪ ꯑꯗꯨꯝ ꯂꯥꯟ ꯁꯣꯛꯅꯖꯔꯣ ꯑꯩꯗꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯍꯤꯡꯗ ꯁꯣꯔꯣꯛꯇ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯈꯤꯗꯕ ꯅꯪꯅꯁꯨ ꯍꯦꯔꯣ ꯀꯥꯏꯌꯦ ꯃꯔꯨꯞꯁꯤꯡꯗꯨ ꯅꯣꯛꯊꯣꯔꯛꯏ ꯔꯣꯖꯔꯅ ꯑꯣ ꯖꯦꯀꯣꯕ ꯍꯥꯏꯗꯨꯅ ꯅꯣꯏ ꯊꯥꯕꯜ ꯆꯣꯡꯍꯟꯈꯤꯕꯩꯔꯣ ꯑꯗꯨ ꯀꯤꯔꯤꯗꯣ ꯏꯔꯤꯛꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯊꯥꯕꯜ ꯍꯥꯏꯔꯒ ꯃ꯭ꯌꯨꯖꯤꯛꯀ ꯊꯤꯜꯂꯒ ꯈꯣꯡꯒ ꯀꯥꯎꯕꯗꯨ ꯃꯥꯜꯂꯨꯔꯕꯣ ꯔꯣꯖꯔꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯔꯨꯞꯁꯤꯡꯗꯨ ꯃꯊꯪ ꯌꯦꯡꯅꯩ ꯑꯗꯨꯒ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯃꯈꯣꯏꯗꯤ ꯃꯈꯥ ꯇꯥꯅ ꯌꯨ ꯊꯛꯇ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯉꯥꯎꯔꯝꯗꯦ ꯈꯔ ꯉꯥꯎꯔꯝꯕ ꯑꯗꯨꯁꯨ ꯖꯦꯀꯣꯕ ꯎꯕꯗꯒꯤ ꯅꯤꯁꯥ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤ ꯂꯤꯅ ꯈꯨꯔꯨ ꯀꯨꯜꯍꯜꯂꯒ ꯁꯣꯔꯣꯛꯇꯨꯗ ꯁꯤꯠꯂꯒ 30 ꯃꯤꯅꯠ ꯂꯩꯍꯜꯂꯤꯅꯦ ꯑꯗꯨꯁꯨ ꯈꯨꯔꯨ ꯑꯅꯤꯗꯨꯅ ꯁꯤꯠꯂꯒ ꯊꯥꯕꯜ ꯆꯣꯡꯍꯜꯂꯤꯕ ꯍꯦꯛ ꯂꯦꯞꯄꯗ ꯌꯥꯡꯂꯦꯟꯗꯅꯦ ꯕ꯭ꯔꯖ ꯇꯥꯔꯛꯏꯁꯦ ꯔꯣꯖꯔ ꯅꯣꯛꯊꯣꯔꯛꯏ ꯑꯩꯒꯤ ꯌꯥꯎꯔꯝꯃꯗꯤ ꯃꯗꯨꯒꯤ ꯀꯃꯥꯟꯗꯣꯗꯣ ꯅꯩꯗꯧꯅꯤ ꯏꯔꯤꯛꯅ ꯅꯪꯅ ꯅꯩꯗꯣꯏꯕ ꯋꯥꯖꯥꯎꯗꯤ ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯌꯥꯔꯤꯕꯣ ꯅꯄꯥꯅ ꯁꯤಎಂ ꯑꯣꯏꯔꯤ ꯀꯥꯏꯅ ꯂꯦꯝ ꯊꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯩ ꯆꯥꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯏꯔꯤꯛꯀꯤ ꯃꯃꯥꯅ ꯀꯧꯔꯛꯄꯗꯒꯤ ꯃꯍꯩ ꯌꯨ ꯕꯣꯇꯜꯗꯨ ꯂꯣꯠꯁꯤꯟꯅꯈꯤ ꯏꯔꯤꯛꯅ ꯂꯥꯒꯦ ꯃꯥ ꯕꯥꯏ ꯆꯥꯛꯆꯥꯎꯔꯁꯦ ꯔꯣꯖꯔꯅ ꯑꯩꯗꯤ ꯆꯥꯔꯣꯏ ꯇꯨꯝꯃꯒꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯔꯨꯞꯁꯤꯡꯗꯨ ꯔꯣꯖꯔꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯃꯈꯥꯒꯤ ꯀꯥꯔꯄꯦꯠ ꯑꯗꯨꯗ ꯑꯗꯨꯝ ꯍꯤꯞꯊꯈ꯭ꯔꯦ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯣꯏ ꯑꯃꯠꯇ ꯃꯉꯣꯟꯗ ꯇꯝꯕ ꯌꯥꯔꯣꯏ ꯅꯣꯏ ꯆꯥꯔꯣ ꯃꯥ ꯄꯨꯈ꯭ꯔꯒꯦ ꯃꯔꯨꯞꯁꯤꯡꯗꯨ ꯀꯤꯔꯨꯞ ꯍꯣꯏ ꯍꯥꯏꯅꯔꯛꯏ ꯇꯨꯝꯂꯤꯕ ꯔꯣꯖꯔꯕꯨ ꯖꯦꯀꯣꯕꯅ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯏꯔꯤꯛꯀꯤ ꯃꯃꯥꯅ ꯑꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯈꯛ ꯊꯛꯄꯗ ꯂꯦꯛꯊꯈ꯭ꯔꯦ ꯃꯥ ꯄꯨꯖꯈ꯭ꯔꯒꯦ ꯏꯃꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯛꯇꯣ ꯆꯥꯖꯔꯁꯅꯨ ꯖꯦꯀꯣꯕꯅ ꯔꯣꯖꯔꯕꯨ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ ꯏꯔꯤꯛ ꯃꯃꯥꯅꯁꯨ ꯃꯆꯥꯗ ꯆꯩꯍꯧꯔꯤ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯔꯤꯇꯥ ꯍꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯌꯨ ꯊꯛꯂꯝꯃꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯀꯩꯁꯨ ꯆꯩꯔꯝꯗꯦ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯀꯥ ꯇꯝꯅ ꯄꯨꯈꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ꯫ ꯇꯣꯟ ꯇꯣꯟ ꯇꯣꯟ꯫ ꯖꯦꯀꯣꯕ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ, ꯃꯆꯤꯟꯗ ꯁꯦꯝꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯗ꯭ꯔꯕ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯖꯨꯏꯁ ꯁꯦꯝꯗꯣꯛꯀꯗꯕꯅꯤ꯫